Russia na Ukraine gi mathakta landakhiba numit chahumga taraga tarukni gi matungda President Putin na Ukraine ge wari sananaba sem sare haiba wapam phongdorokre. Russia gi President Vladimir Putin na Turkish lusingba Recep Tayyip Erdogan da Moscow na loksin khirba Ukraine ge territory singadu Kiev na Russia gi oikhibada yaninglawade lan asi loisinanaba open dialogue tongnaba sem sare haina phongdorokre. Wapam asiga mari leinana ngarang Ukraine dagi thadorokpa cherol amad hai Putin na ifong phong na yamna maru oiba wari asi sananaba phong na hairagli basida Kiev ki authorities sing na sapjana wari sanabagi nunggi oiba wahan thogadu khangna anoba territorial reality ge account sing masana khangna Russia da pifam thu i haina phongdorokle wafam asi Turkey gi lusingba Erdogan na chathariba lanase athu badal loisinanaba santi gi wari sananabagi damak mahaki office dagi hana dagi hongna Putin da haiduna lakhibane Hauji Russian lanmi sing na Ukraine gi nongpok thangba masung kha thangba mafam kaya yamna chawna occupy tawduna leiribane Kremlin na makata na claim tawrokpada Russia na annex tawkraba Donetsk, Luhansk, Zaporizhia amade Kherson region sing ase Russian lanmi sing na mapung pha na control tawba ngamdana leiribane mafam sing asida Ukraine gi lanmi sing na atat akham leitana sel kaya kapsinduna Russian lanmi sing da ayet papiduna leiribani haire Kremlin na thadorokpa cherol asida makata na phongdorokpada Ukraine gi mapang oiragliba nongsup laibak sing na Kiev ki laingakta ahen ba khusu khulai military equipment leptana pisin ba ma di mateng pang ba sina makhoina akang na ba i paw logduna Russia gi lanmi sing laiba maphamda landa bagi chathari ba sina Russia gi side lom da Ukraine na yamna destructive oiba role ama lowri haibase taseng na chumlaba wafam ne lusing ba niya sina ngamkhai amade maru marang gi chathari ba deal sing adu implementation to bagi matang da su kupna khana nei na khe Russia dagi chanaba maru marang sing puthokpa made Ukraine dagi chinja kaya atopa laibak sing da puthoknaba honabada UN na chawba thodang logduna Grand Deal gi thabagasi chathaduna laklibane Thaurang asida Ukraine dagi puthorokpa chanabagi maru marang sing athingba pidana puthorokpa yanabagi damak UN na Turkey gi mateng su logduna lakle khana nei nabagi tanja asida Kremlin gi maike dagi phongdorokpada Russia rom dagi puthorokpa chinja kamade fertilizer sing athing ba pidana puthokan gadava nei mathau tarbade Russia na mapan lamda chana thangna ba polam sing thadok pada thengnadi ba khudong cha da ba sing ase lauthok pam thui hai ba wafam phongdorokre Russia gi maiki dagi marik chumba wafam sing khana nei na baduda thamladuna hai mamang sahi gi October thagi matungda Black Sea da sangsilakpa fleet ama thugai khraba matungda Russia na amughan na chinjak puthok pusin tawbagi thabak asida numit kharani gi matungda amuk yaurokhiwane Mata maduda atopa nongsup lomgi laibak sing Russia gi pothok sing adu laudana ba thingba thamnabagi damak complaint kaya tawrokhiba leikhi haina Kremlin na phongdorokle West na armor vehicle sing offer tawrokpa taragasu Ukraine di Russia ga lanthengnanabagi damak teng pibinaba taksin khre West na Ukraine da armor fighting vehicle sing pigi haibagi wapam hogdokpa leiragasu Ukraine gi Russia ga lanthengnanabagi damak teng pibinaba taksin khre haina official report amagi matungina phongdokle Aroy bada tabi di bapum namak po thagat chare